ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯟꯅꯔꯒ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞ ꯑꯣꯏꯔꯕꯁꯨ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Guwahati High Court na Ing 2009 gi serial bomb blast case chenaba National Democratic Front of Bodoland gi chief Ranjan Daimauri bu sibagi chairak pikre Amadi India da hawkiba pung kunda nongna COVID-19 positive oiba mioi 3,300 thengnakre mioi 30 ni thoina laikhidre Kurumzari PONYTV na pizabat nung tilgi Manipuri pao midiyang tabiri basingbu Jennifer SHARMA taram nokjari Hauzek pao sandok na pizari Permit pirabasu nisa amata yunba yaroi Laibak kalamdaida mang thangduna laklaba mama singbu nung siba majet amata faudana yu legalize tawsilakpa haiba asi lamdam asi mangmin asi haidibra haina ima singna hanglakli ngasi hawba marak kai samlekai community hall da nupi samas amadi hawba marak kai samlekai mera paibi anina khutsamna duna pangthokpa wakat mifam amada nupi samas ki president TS Ramani na hai Thinggadaba nishana thingdraga legalize tawraga laingakna semitlon fagatna bani haiba khanthaba watpa laingaki warep khudakta handu mama kaya na chahi yangkai hena nisaban haiduna nisa thingna nisa chaba nupi kaya imung manungda otliba mapa na macha machanda sagili chachalak liba kaya asi thingu hairaga free da thadok labadi kari oirakadage khanbada ima sing tumba yadre yu fong na yun ba yarok labadi yumthong khuding yu lak labadi kari oigani haiba ima singna akiba fawi laingak asigi wakhal ikhan khanthadana free thadokpa asi mama ama oinya kaidongda yaba gamloi warep asigi mayokta ima sing matam pumbada laigani haikhi ngasi fawba mama oibi singna lebaki issue kaya da mang thana chongthoki ba kaya adu ngasidi macha oibe singna tabidre chahi ani hena laingak asna khanaraga lepa warep oidabasu yu legalize toba sungya yaroi haina phungdokhi ngasi khoina yu na Manipuri se pat le pumme hoji thongang gudingi yung gudingi yole asibu thingna na bai ne ima singina su hona la kanda hoji ko yu liglai tawne haiba de akhoi yaning de thuna hanto haiba ni ima wa su wa le adobo aina haiba sida lamdam masiki ima singna nga hodra badi akhoi lamma sing mangani loina ma ima singji lau bi ro khangna na ba khoi am ta hodra di ngasi akhoi hingi ba se Moy ki sana poy le lam khudingi imai bian tha halaganu adaki matanda ru rai ka dai tau ba hai ba che tau da la ba imai cha koi pun na ang tang kan me na che Protest aduda saruk yakhibi hawba marak kai samlekai mera paibi association gi vice president kai sam inau binya hai maira paibi asna konba jaga asidadi nisa thinglabasu thingdrabasu nisa mata yonba yaroi permit pi basu yaroi haina jaksinwa thamlakli Manipur laingak na handak yu legalize tawkhiba ase akhoi mama moina yaning de yu haiba nisa makhan khudimak amata yade yu da natana akhoi irai kai gi sigi oina su permit palaga yu yomba yaroi permit pi basu yaroi akhoi hawama kaisam laikai oina yu thingi nisa khudimak loina thingi laingak sason paibi ba akhoi lai masak oirwa punamak na ngang thokhiba wadu ngak piu nisa angakpa phangna thilingaga maru muthakani ingna tamna pamba sarakar ma semgani haidana habi hibado adu yamna khawang ngai jari mama obisingna maram aduna isa singbu yu bithakpa haibase nisa pijaba haibase mama moina pamde aduna masigi warep sing lauthokpiu haina khoi haijari aduga loina na Hawama kaisam laikai maira paibi na konra ground da masigi area se da nisa makhan khudimaki akhoi maira paibi singi mama singi oina thingba thamjare Yuna chaki mahut sinba yaraba amagum lamdam asida isana puthokjaba phokthok chengthokna chingba tangai fadana nongmada changdaba yadraba potlam fawba konnaba sinba ngamdadana hiram kayada mapaldagi tangduna hingliba lamdam asida paliba lengak asna yu legalize tawnabagi ayaba pithoktuna yu sungba yu yonba mapaldagi yungang pusilaktuna lamdam asida marang kaina yolhanaba hotnariba asi yamna laibak thibani haina ningol club hairoki president Sofia Khundongbamna phongdorakli ngasi hairok ta laibat ningol club ki office ta pangthokpa paumi singo unaba amada Sofia na makata na hai
Laingak asigi ngaihak ki khalakpa tung koina chatnaba yaroidaba thausil oibana masi yaba ngamloi. Kunai asibu mayai kaba nisha maru oina yugi ipakta irak naraga manghal khinaba silabra haibagi jingnaba fawi maramdi laingak asi miyam na mihut khalaga sembani laingak na miyam gi khanbiba oiragadi war on drugs ki khongjang asida yu asisu yafam thokpani yu asisu nishani drug na thinglaga yu na free tharabadi laingak ki war asi utong ahobada ising haibaga manarani miyam gi khalaga hakchang gi khalaga legalize toba malaktre mi kharagi karbar nungainaba fruit cow chonaba khunai manglabasu ai sel pairaga loire haba wakalonda thabak asi paikhalakpa malakle haiki laingak asna lamdam asagi nupi angang singi khanbirabadi yu tingba ngamdre legalization tawgani habibagi mahutta hariba prohibition act asi henama pangal kalhan binaba thabak paikhat piu Aikoigi ima ibel singna chen chongzaduna CSO organization kadana chingba loop organization kayana mayai kabat ni shagi mayokta changsin lakliba khongjang kaya asisu lainga ki mateng pangbani aduna lainga ki war on drugs hena mai pakpa amadi liquor prohibition act asi hena mapangal kalhan bige haiba taragadi yu thingba ngamdre hairiba asi ngamnaba Manipur miyam CSO organization maira paibi ima lukaya asiga lainga ka punna khutsam naraga changsin minaba taragadi landam asdagi yu yauna mayai kaba nisha maru fangna muthatpa ngamgani laingak na miyam tanaramdana laidiba CSO maira paibi ima lukaya tanaramdana ngami matagum hekta legalize torpa asdi miyam gi akan ba ihau lakna ba barton tawba onya thokani maram aduna laingak na changsan lakliba yu legalization tawba firep asi atubada handopiu yu na fadana khohi gumna sangom gumna fagadaba natte health ki yamna khanbiba oiragadi makhal amatagi nisha legalize tawbiranu masigi mahutta legalize tawdringaida lainga ki oiba white paper ama putoktuna miyam tana minaduna mamut tana nainaminaraba matungda afapata khana minaroga lainga ki firep lawbi bana pumna maki yaifaba oigani haiki Masih apa pun you sih apa pun you sih nanti kau crime tu kalau itu berapa, aduh apa pun you sih legalize tau bahaya kadi kau ting mengam dah sih ngasih kau na you legalize tau kan ni hai sih di ting dah mengam dah kau ting legalize tau dah ada kau ngasih mi laluan ba ada drug laluan ba ada drug asih kau makaya masih kau ting mengam dah nilai ni hari berkaya sih je kau legalize tau thukar drama, mara betul lengak asih na kau gi mi wei berjati asih bu kalau na ba aduh kau gi nupi dah maru wei ngasih tolong libat crime kaya ama domestic violence kaya asih bu ting na bagi acoba thaudang lobi gai ta de khoi gi lamdam asigi miyo sing asibu kalobi gai be taraga di lengang ting bangam dre legalize tau gani haiba gi mahutta lengang asin lairiba haiba e ga di mapangkan kalhan ba hena thaudang lobi ra kanda lengang ni hena waron drugs asi mai pa khana ba aduga lengang na haiba e ka si bo mapang kalhan ba lengang na ting bangam da ba ting bangam na ba lengang asin thabok tau bi ra kanda haiba mayam asin club organization lamdam asin da laibiri ba mayam asin mateng pang ra kanda tabuk si tauraga di hena mai pakpa waron drugs is yo mai pakpa du galengak su hena mai pakpa ibu oigani Lamsang Bazar da Indian Bank ki branch ama ngasi mohut minister Khemchan amadi MLA Rajena hangdokre inauguration ki thoram aduda MLA Kunjakeshwar FGMO Guwahati ki general manager Rajesh Kumar amadi zonal officer Chandaneshwar Goswami su surukyaki thoram aduga mari lenina yumnam Khemchan hai ngasagi modern world asda road communication fagat pa haiba asi chakhat pagi indicator ni haujekti thabak thoram ayamba banking loina tawnai banking facilities fatragadi chakhat pada tinthagani ngasi lamsang gi manung da hangliba bank asna sotharaba singda pigadaba mudra loan yauna atai loan kaya fanghalagani haiki Honorable MLA 7 Pagi, Pajarajan Nakoliba Lamsang Jagasida, Smite Dona, Indian Bank, the branch of Handupi, say, Masi Yanabada, Indian Bank, Tongan Ba, weaker section, Lord Mayama Pin and Heavy Ram, Muda loan, Singapore, Mayama. I call the Lord Loroga Singapore habit later, Matang Sapat Poki, States Mayama, Pangi, some Mudra Londal policy Yakai Lorgadi, Madam Jana Singer Lagamapi, Madam Jana Singer Lagumpi, I call it Tabakado, Sagi. Mang the sanction ba sarkar depend on self dependent we aba dumba being the people kudung sa ba singa se ko law in the sea high the tenzari thoram aduga mari lenina MLA Salam Rajen hai
private bank ki safu nanglaba bank ki mingda microfinance tawraga miyam dagi achoba sendoi lokhatlamba bank sing adudagi samnabiru ranu yerum yolaga imung manung gi pot yolaga private bank ta loan gi sendoi thirambadu Indian bank na supna gi apikpa mathoi da loan fanghalagani Indian bank lakpadagi praja sing aduki matik safaragani bank asda account hangbiduna apikpa mathoi da loan kaya lobagi khudong chaba adu lobi ho haina apil tawkhi mahakna makhata na hai Imphal Kangchup Lambi asi National Highway onduna Guwahati takadoribani Lambi asi yamna kana semgatli Lambi asna Imphal dagi Guwahati yaubada kilometer marfu hena tensin halne Kendra asagi manung Naurem Thongdagi Haibong Pokpui Fawba Street Lamp Thanle Lamsangi Praza School asisu Handak Higher Secondary on Thoktuna Satra Lising ama hena ming chale haiki Nanu marum jien marum bawar yolaga private banki sendoi hunna bohonar madunga sidi Bharat Sarkar gi tongan ba Prime Minister na paikhali ba scheme singa sigi makhada loan lodana banki apik pa sendoi da isa na tawgadori ba business karbar mayam singa do mai pai no pangthok ngamgani haibagi thajabadu bank chamna bagi aikoi nationalized bank sing chamna bagi adugumba mahau private bank chamna baga kayam thina khena ge abado aikoi Hajana mayak lana khangba ngamani haibagi Indian bank sing asi inauguration tawus da yam nuai aikoi lamsang small town gi area da afaba ising pinana bagi damakta ngasi jal jivan mission gi makada ifang kangsu ki pipe ningthi tanam puraga aigi nathon sumang da pipe chalaga ising thakpa phangdaba overhead laibam jaga maya dagi float ki ising du dagi khara lawro ising thakpa ngatani adu hojikti astai da water supply scheme mase aikoi November bhawgi manung da dia koi sangaraga aikoi mafam sigi praja sing sida ajana ising marang kaina pita pangamani Poirai I Tibalup Pilgi Kuntrarak Suba Mapokumon Thoram Kong Bomaru Dalaiba Lup Asigi Maya Lushangda Ngarang Pangtokre Mahut Minister Yumnam Kemchan Pilgi President Moirangthem Nabakanta Mutwa Museum gi Director Mutwa Bahadur Social Worker Thokchom Thoiba Amadi Lup Kaya gi Mui Kaya Su Saruk Yakiba Thoram Aduda U Pambi Kaya Thakibata Natana I Amadi Blood Donation Camp Su Pangtokhi Mui Cha Maromna Blood Donation Camp Aduda EP Ki Loinina Isai Nongmagi Thoram Amasu Pangtokhi Thoram Asga Mari Linina, Pilgi President Moirangthem Nabakantana, Loop Asgi Kuntrarak Suba Mapokumon Gamari Linina, Blood Donation Camp Asi Pangtokpani Haina Fungtokhi. Nangasi asi meragi chawre lowa noma panwan mini loinana Poirai Loop Kisu Kuntrarak Suba Mapokumon Thoramni and Mapokumon Thoramasiga Mari Linana Nasi Blood Donation Camp aduga ai donor singba ayam topirakana bai jujimma blood donation ki camp chatajari loinana ai donor singsu asi topirakana toya mittam thonggi thoromju pangthoksari loinana ngasigi thoromasida napung phan bigani aduna lembirikliba pai tara busu bai thibulu maikai dagi aduga ai sal maikai dagi agar thodoksari Raskumari Mina Debina Iba Sereng Laidik Amadi Asangba Communication Fongba Tat Krabal Langla JN Manipur Dance Academy Gi Holda KFNPD Amasung PHED Minister Le Sangthem Susindra Maitaina Haunabi Matung Ina Fongkre Sereng Laidik Fongbagi Tharam Aduda Hanagi Minister Thokjom Radeshyam MLA Amasung Senior Rights and Playwrights Forum Gi President MM Manau Bisu Sarukyakhi Wangkhai Pukri Mapandagi Raskumari Mina Gi Ahanba Laidik Asi Mitai Mayak Amadi Bengali Mayak Ani Puna Fongkhi Tat Krabal Langla Haidiba English Ani Tara Mangagi Malem Gi Nupi Gi Numitagi Iba Hauduna English Ani Kunma Thoigi April Tara Fawbagi Manungda Ikiba Saireng Humputara Yauba Lairek Asda Manipur Gi Mapari Athoiba Lamyan Ba Hizam Ira Botpu Saithaba Saireng Su Yauri Waingai Chungpau dagi Khongsang Fawba CSRS PL gi speed train hayeng nungthil pung ani dagi pung 3 minute kuntra Fawba changing tawragani amadi ngasi amadi September 18 da motor trolley inspection sathagani hairi maram asna hariba numit sing amadi pungja asda thokaning da thokdok sing thoktanaba miyamna railway track manakta changbi ganu haina Ziribam district deputy commissioner na thoklapa order amana khangan laklei Pogi marak thatna aten babre amatak lawminasi Aiko, asuk tiang abji pok kai chalui no. Tacho, langbal kai thil chatlu bani. Mitom mian cha jingna koi bo pang ma siba juan mela do ngani ne.
अदुगुम मेला अदु नती ताचो सिदे येलौमी एखोइना सिनजबा इरमदम सिगी सेबिलोन दसु याम कानागदबा अदुगुम्बा लंगमन कैथेने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथेदा लेहोबा एखोइगी स्टॉल सिंगदो ताचो अदुदा लेहोबा पोचे योमदुदि काइदि स्वाइ मार्केट उगे पंगदबा गातनीदा तयाय अइने ngawjari ngasai foreign country sing stall sing do adune haba adudagi ngasai ne lepto yumne यारे संग tacho asuk thenga phokai chaluna tacho लंबन के थिन चलू पृथ्वी की तोंगान तोंगान कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल लेना इंडिया की तोंगान तोंगान स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग मतमदा फजरब मई की कुमई लोइना तोंगान तोंगान एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग थौरम सिंग लंगबल के चल लेंबिरक्तुना माहौलोगी हो ब्रेक मतुंग तराम नोकचरी मखाताबा पाव पिजरी ngasi Guwahati High Court na English ani Nepal gi serial bomb blast case chenaba National Democratic Front of Bodoland ki chief Ranjan Daimauri bu sibagi chaira pikre ningsing bayai English ani Nepal gi October gi tang kuntra da tribal insurgent group ama oidiba NDFB na Assam gi tongan tongan ba mapham maru oina Guwahati Kokrajhar Bongai Gaung amadi Barpeta district ta series blast tawkhibada mioi marfu Nepal laikhidabaga loinana mioi chawnga nifurom asok apan nangkhibani Ranjan asi haukiba English ani tara mapalda Guwahati gi special CVI court na mapunsi chupa kaisum sangda lainaba rai takiba mioi amani loinana English ani kunda mahak asi Guwahati High Court na center ga santigi wari sananaba chayol mari gi interim bail piduna Guwahati Central Jail dagi thadokibani hairi Mizoram gi State Health Care Scheme mapung fana chalaina ba Asian Development Bank ADB na lupa crore lising amarong gi sentang thadarak lagani haina ngarang Mizoram gi Chief Minister Joram Thangana phungdokre Delhi da leiringai matamda center amadi ADB gi official singa mahaka unuduna masigi matangda khanana nyaki hairi mahaki matung ina laugadoriba loan crore lising amarom asigi manungda crore chartered kunna center na loan gi paisa asi singani amadi state na chada kunipal singani hairi ngasi ayuk Assam Police na Popular Front of India PFI gi mioi kun manga nauna Assam gi tongan tongan ba district gi fagat kre hairi police tagi fangba paw amagi matung ina PFI gi mioi sing adu Golpara Kamrup Duvri Barpeta Baksha Darang Udalguri amadi Karimganj district tagi ni hairi ningsing bayai hawkiba September gi tang kuni thoidagi laibak sin batungna ating batham kraba Muslim group ama oidiba PFI gi mioi tarama thoi Delhi yangna atai mafam singdagi fagat pat laikre thodok asiga marui lenyana Assam gi Chief Minister Himanta Biswa Sharma na kunai asida khudong thiba nanglakpa yaba thabak thoram kaya tauriba outfit asibu thingzinna ba pani balengak asna center da taksinba laikre hairi National Investigation Agency NIA gi matung ina laibak sin batungna PFI gi office amadi members sing mayumda sathakiba red aduda michang mikhai naiba amadi atamnana furup amagi luchingba singda target tauba che chang kaya su fagat pangam khre hairi PFI gi faraba mioi singi mathakta Assam Police ki special branch na case ama register tokre hairi Japan gi chahi khwaidigi yamna Prime Minister Oduna Lakiba Shinzo Abe gi aroiba mathau mangam ngasi Tokyo gi Nippon Budokan da gun salute piduna pangthokre thorom aduda India gi Prime Minister Narendra Modi US gi Vice President Kamala Harris amadi Australia gi Prime Minister Anthony Albanese yauna mioi kayana sarukya ki loinina laikhidraba Shinzo Abe da ikai khumnaba utuna laishu katki panbayai Shinzo Abe haukiba July gi tang Nepal da Councillor Mikhalda Mari Lenana Pangthokkiba campaign amada wa nganglingida masak khangdaba mioi amana nongmaina katuna hatkibani afaba malem ama oinaba yamna kana honaduna lakhiba laikhidraba Japan gi hanagi Prime Minister Shinzo Abe amadi India gi Prime Minister Narendra Modi afaba maruk odna lakhibani India gi Prime Minister Narendra Modi ngarang thoram asda saruk yanabagi damak Tokyo da thunglakibani loinina Hauzik Japan gi Prime Minister Oriba Fumio Kishida gasu unaki
Union Health Ministry gi data gi matung inna India da hokiba pungkun asida dauna COVID-19 positive oba mioi lising ahom ga jani kuntra thingna kre mioi lising mari ga chatruk marfun nipal na laina astagi fagat ki amadi mioi kuntra ni thoina laikhidre masiga tharaga hojik fawada laichit asna maram oiraga laikhidaba mi gi masing punna lak manga lising kunipal ga changwa humphuni thoi oikibaga loinina hojik India da COVID na naduna laiba mi gi masingna lising ni funi thoi ga chahum yankhai nipal oiri Positivity rate na chada ama dasmik ama nipal oiki amasung fagat pagi chang na chada marfutara nipal dasmik taret ani oiki. Health Ministry gi matung ina hojik fawda laina astagi ngak thokna ba laibak asigi oinya crore chani tara taret hena COVID vaccine kap thokre hairi. Laichit asna laikhidraba mioi kuntrani thoi asi Kerala dagi mioi kuni thoi West Bengal dagi mioi ahum Maharashtra dagi mioi ani amasung Chhattisgarh, Gujarat, Odisha, Puducherry amadi Uttarakhand dagi mioi amamamni hairi. Chatliba chahi asigi September kuntra dagi October mapal fawba Wako Italy sinduna Italy gi Venice ta pangthoka dawriba Wako World Children Cadets and Juniors Kickboxing Championship lesang ani kuni thoida saruk yana bagi damag United Association of Kickboxing Organization Manipur gi sanaroi banga ngasi Imphal thadokre Championship asda saruk yagadaba sanaroi sing adudi Sograkpam Hitler low kick kg humputara manga Rakesh Atom low kick kg humputara mathoi Puyam Jinita kick light contact kg humpu manga Gedazit Irangbam 0.5 kg nifutaret amadi Kuma bam chaning kombi 0.5 kg nifunitoy sanagani India gi mahut sinduna saruk yagadawriba sanaroi sing asibu Youth Affairs and Sports Department ki Director T Fulen Maitaina yaifamangol piduna iramdam gi mingchet purakna ba pausal PK Luishilakpada maru oiba pa amukana pizari Chahi ani hena laingak asna khanaraga lephiba ware poida basu yu legalize toba sungya yaroi haina nupi samasna phungdokre Guwahati High Court na English ani Nepal gi serial bomb blast case chanaba National Democratic Front of Bodoland gi chief Ranjan Daimari bu sibagi chairak pikre Amadi India da hokiba pungkunda nauna COVID-19 positive oba mioi lising homba jani kuntra thingna kre mioi kuntra ni thoina laikhidre PONYTV gi nungtil gi Manipuri pau mi yang tabiri basingbu amukana khurumjari